the role of youths in forest fire protection Haiba Themeda awareness Pangthokhare. Ngasi DFO Chandel na senduna Chandel Giliwa Khulin village community hall the role of youths in forest fire preparedness and management Haiba Themeda district ki thakta khananinabagi thoram ama Pangthokhare. Ngasi ki thoram aduda Mahirui Singh Khulasing asigi Khunja Singh amadi Chandel district ki tonga khul tara romdagi lakpa youth chamaga kunromna sargyaki. Program aduda Dr. N. Munal Mete, DFO Chandel na Athoiba Mithunglen, Liwa Khulen village ki Ningthau TS Warkudin Michael Monsangna President, Range Forest Officer Chandel Ningthaujam Dipana Guest of Honor Amadi Partial Ngamnung Honorary Wildlife Warden Chandel na Resource Person oina sarukyaki. Uhai panba amadi lei satpa uchara chamarom thaduna haudokiba ngasigi thoram aduda haudok warol piraduna Dr. N. Munal Mete, DFO Chandel na haikibada miyoibegi thawai oriba forest bu khwaidigi chauna manghalibasi lamai chakpani maram asina lamai thaba haibasi isana isabu mai thajabani miyoibegi khwaidigi kanaba hidak oiba pambi sing amadi lamdam asidagi orchid sing manghanbagi maramsu lamai chakpani India ki apunba pak chawbagi chada kunmaga mangaga dasmit taratret ki forest na kupshili masigi manungda chada nifu mangadi lamayam na chakanba mafam singoiri masida National Forest Policy na laibaga sigi chada kuntra humdoi gi saruk umang oihanbagi thamliba pandamasida achauba singnaba ama oiri manipur gi su apunba pak chawbagi chada humdra taruka dasmit nifu gi forest ki sarukni state asigi oirasu ekhoi mamal yam kraba forest da thengnariba singnabasi lamai chakpana oiri Forest Survey of India ki report amagi matung inna Manipur ki apunba forest ki chada nifu nipan asi lamai yamna chakanba mafam sing oiduna chahi khudingi ekhoi gi forest pu chawna manghali maramaduna ekhoi punna hotnaduna ngasi kaitharakliba mahausa gi saktambu kalhauna ba lamai chakpadagi kallasi haina Dr. N. Munal DFO Chandel na tinkiba miyam media gi thongda apel tawki mass meeting of started and other than prevention has seen kind of CA has seen youth may have seen often had aware of technology